Security force na lamda masigi law and order ngak nabagi damak thibo humbagi thabak chathaduna khusukulai amadi law na thingkraba lalholop singi cadre kaya leptana fagatli khongthang asigi manung chana security force na Kangpupi district ki Kangpupi police station na konba mauhing khul amadi Chango bung khulgi general area amadi district asigi new kaithel manbi police station na konba tingkai khulen village dagi khulai kaya fagat pangamki Fagalaki Bakulai Singanduki Manungda magazine Galoina ba insas rifle ama 303 rifle ama local med lathot ama magazine Galoina ba .32 gi pistol ama local med ball action rifle mari Canon Pampiani M16 rifle ama MA1 assault rifle ama sniper rifle ama .32 bore pistol ama single barrel rifle turret, ball action rifle mari, pull machine rifle taruk, improvised mortar ani, tube launcher mari, number 36 ki hand grenade mari, normal hand grenade mari, detonator mari, lathot shell ani, 303 ki maru yangkai, 12mm bore action ki maru tara, pumpy cell ani, 84mm ki RLHE round ama 7.62mm ki blank round hufumatoi single barrel ki blank round turret 7.62mm SLR ki blank round kunhumdoi Baofeng wireless set ani bulletproof plate ani handheld radio set ani sniper rifle ki magazine ama .32 bore pistol ki magazine amana chingba khulai kaya yauri Lona Thinkraba Lalholop UPP ki active cadre ni haiba mioi mari security force na fare hairi police ki fangba pauda mioi mari asi Imphal district ki Haingang police station na konba Koirengai Chingol area laikai dagi Fabani faraba mioi singasi Imphal West district ki Khumbong Mayai laikai dagi Nissan Ngangbam alias Tamngakpa Chahi Kunmari Churachandpur Khuga Tampak Maite Legai Digi Hauzikna Langol Gam Village Zone 1 da Leiba Leisangbam Rosan Singh alias Yaibu Chahi Kuntramanga Khumbong Maya Legai Digi Chungkham Kiran Maite alias Lepsin Ba Chahi Kunmathoi amadi Koirengai Bazar dagi Chandam Ratan Maite alias Lion Chahi Nifumathoi ni Makhoi dagi silver machu ki registration number AS03G 4722 thaba Hyundai Getz gari ama selwena lupa lising mapan ga chani ga kuntra mobile phone manga yauna ID card khara fagat pangamki makhoi mari asi micham miyam dagi nam haduna senkhai chatha bayauna criminal case kaya da chena bani hairi Manipur Police ki meeting makha the Technopole District ki More Police Station kon by Indo-Myanmar border Pillar number 79 Pangal Basti dagi security force ki kangbu amana lona thingkraba lalholop KCP ki active cadre ni haiba mioi hum fare hairi faraba mioi hum adu Jirbam district ki Jirbam police station kon ba Mongbung dagi Khumanthem Umakanta Singh alias Chinglai Chahi Kuntra Tarok Bisnupur district ki Ningthau Khong Mayai Leikai ward number 9 dagi Pukhrambam Nauton Singh alias Tomthin Chahi Kunithoi amadi Imphal West district ki Irom Maizrau dagi Soibam Bargil Maitei alias Phirepa Chahi Kunhumdoi ni hairi